Kimgi warep BJP President paokhum piramdri Manipur anoba lenga ama siamnaba honariba sida Kuki gi lairibe MLA amati yawi yarohena Kuki NP Manipur kimna larokkiba warep BJP Manipur Pradesh ki President Sharda wafam amada phongdo haibi yakitri ngarang BJP office pangtokpa thauram amada paumisingna Sharda kimna larokliba warep sida kari wafam leibige hen hangkhedubu paumisingna hangdibo hangdi paokhum piramdana President sakhi Status to say February Mapanda and Various Minister Famdagi resigned to Matung Tadu Makitara Hunda President Tamakivani President Rosigi Motamiyang Anoba Langak Siam number ruling MLA in Honarivani Status the House Kuki MLA Tara Lady Masigi Manu BJP MLA Yaurivani Miyoi kharana Loutunaraga Hatnaba Honari Manipur gi aipanaba lairiba Manipur Apex Marketing Cooperative Society si Miyoi Loutunaraga Hatnaba honari haina Manipur Apex Marketing Cooperative Society Core Committee ki Chairman Sarakhabam Nilkamana Maral Sirafi Manipur Press Cup ta pangtukiba pawgi mipamada Nilkamana makata kibada Society sigi panduna lairiba election si pangtoktuna Society sigi Board of Director khanduna ningthizana mathok to honbiu haina su appeal tarakhi Hanadi Manipur gi singkhong singa da lariba lawmi singda GP level gi kuthang society sina fertilizer loin yohonduna lakhibani Housing Agriculture Department na fertilizer marang kaina lehairaga Manipur gi karaba mafna phanganba lekhrabagi Myanmar rebel group ki marakta kuthokna badagi Myanmari kaya Mizoram senselakri Myanmar gi masak nairaba Democratic Force Sin National Defense Force CNDF amadi Sinland Defense Force CDF anigi marakta akan mamona kuthok narakpadagi Myanmar gi Miyoi kya Mizoram gi Samphai district ki Gwatha Thor Village sensilakri House phabi oina Myanmar da irang thokpadagi Mizoram gi Samphai district sensilakiba Myanmar gi nationalist singadu kya yambagi hebdo official oina khamngamdri Myanmar gi masa hingnana sensilakiba Myanmar Ti Yau Turel Senda Kibadigi YLA gi volunteers in rescue operation ki thabak sa thari swari U tha bhai bi sai sigi ban mahosab ki amata ngairaba panamni director Regional Institute of Medical Science RIMS Imphal ngarang ekpada maganam 2.0 haiba thimda ban mahosab 2025 ki tharom pangtok tuna RIMS ki akoibda usara thabi ki drive am pangtokri Thoramas akoi bigi kuthang malem ima ikai khumna bu utpani haiba thimna pangthok liba ban mahosab asida RIMS ki faculty sing maru oine head of department staff sing mahairoi sing nifu taruk suba battalion CRPF ki personnel sing amadi CIEDNs MSES ki staff sing the nursing college hostel ki complex to usara thadun akoi bigi phibam phana thamnaba Malem imabu luna nana lehenaba ki panam na pangtok ki thoram duda u thabi ki hainabi lehengida bane habi ki awareness program ma pangtok ki bagaloidana punna u sarasani thadun RIMS ki akoi bida asang amana thanma pham ama semgana bi ki panam thamagaloidana akoi bi nungsit nungsa singna bi wakhalwang loina pangtok pa ban mohosap ni hari Tharanga Mari Lainana RIMS ki Director Professor G. Sunil Kumar Sharma Tharangi Mapu Oiduna RIMS ki Medical Superintendent Deputy Director Administration Principal College Nursing Chief Account Officer cum Financial Nodal Officer SAP 2024-25 kaya Club RIMS sing Saryaki Tharamapu Oikiba RIMS ki Director na Phongdo Kibada Mausagi Pibam Ngak Sen Bahaibisi Ekoi Punamang na Apun Boina Isamak Itaudang ni Kana Lauraba Mai Pakan Mangani Akoi bigi pibam phagat hanabagi damo ekoi kudimang usara thaba haibisi honglokliba malemgi pibam asida yamna tangai fadablei India pumbada July thara pangthukliba ban mahosab asina aikoina lawgadaba thaudang haibidi imagi mingda usara thaba haiba thimasi puduna mipum kudimangna magi office natraga na yungi akoibada u thaba haibisi sei sigi ban mahosab ki amata ngairaba pandamni haina phongdokhi India gi oina Ihan Hanba Festival Ironman gi title rakraba Bitan Laikhuram Haraukteram Okri Australia gi Queensland mamang thagi June taraga mangara pangthukiba Ironman Pro Series ki Triathlon da India gi mutsin kiba Manipur gi Bitan Laikhuram na India gi oin Ihan Hanba fastest Ironman gi title okri India's fastest ki lemzeninga oiraba mingsilaro khraba kongmo bazar Laikhuram lerak gi Bitan Laikhuram na ngar Imphal airport thungloki bagaloidana Imphal East ki manungsana kongbo bazar da leiba
Welfare of the Youth Liberal and Conduct Organization WYLCO na sinduna organization asigi sanglienda makhatana harautiam oktuna pungin thawkhre thawram adu bitan lai khram na phungdokibada Australia gi Queensland pangthokpa Ironman Pro Series adu Maharashtra gi Pune da leiba Many Orange Saltwater Company ni sponsor tawraga sarugaki madura kilometer 3.8 ki swimming kilometer samaga marfu gi cycling amadi kilometer 42.2 gi full marathon race ta pung mapan ga minute yankai ga mari amadi second yankai ga mapan silpada mai pakna panthung pamadu yobangam ki mangna makata na phungdo ki bada Ironman Pro Series ta India gi sanaroi singna pung tara gi matungda record thamlamba adu gi pung ama khenana handaki asida record thamba ngambagi damang Indians fastest Ironman gi mingthol adu phangmam ki bane Mana makata na phungdo ki bra sai sigi November thada Mexico da pangthok ko dari bi event ama da sar gyaragani masugi matung tarak po ina mathangi sai English ngani ga kun ga taru ki March thada German na pangthok ko da bi event su sar gyaduna Manipur gi mixed purak pangamlaba kana hona gani haina phungdo ki Indians fastest ki mingthol phanglakraba bitan lai khuram housing Indian Army da lairi Kongma Bazar lai khuram lerakta riba lai khuram Rajkumar amadi lai khuram ongbi Subhashini anigi masana pani Bitanasi Triathlon NIS course like Kram Lenin Lamzing Lamtak Makara Sanaba Horakibani Swadi Pauxel Pauxi editorial da Lamdam Shil Sakut Paman Biki Wakalo Lazaraba Marom Dom Hingzabangam Loida Bigi Akibla Lamdamasi Haukiba Sai Kara Sidam Hauksagi Pibam the Yamna Sound of Hong Malakri Nungzu Nungsa Aying Asagi Pibam Honglatuna Low Smuba Awabakia Ekogi Lara Mission Mayunari Low Suna Mapung Lamdamasida Langaki Lady Agriculture Lusangna Lopom Doko Taudanga do Lowantri Karib Laura Kimatamsi Lamdam Siki Leha Sunava Paumakal Sing Home Matamsana Low Mission the Pangan Cre Low Mission the Lamdam Siki Leha Sunava Mapalamgi Paudi Hybrid Atang Mamal the Lady Seasonary Paugyao no Mahimarong Tava Tangai Padana Sangba Fertilizer Amadi Tilaki Daxing Su Atang Bamamal the Laidana Seasonary Langaki Makedi Low Mission a Tuan Malo Suga Mari Lena Subsidy in a single Supangtri Low Sugi Tabak the Seal Yam the Sanki Bagaloina Sendong Lena Potok Pahivasi arrive or Cloy Nakalamarom dana Mitops in a Lepalet and a Lamdams the Sankshilaktuna Mishingi Sangs Angpumon Hengalakli Missing Hengalakpagaloina Lamdamasi the talks of a potona Sava Kona Zerambadunga City Kona Bangam the Duna Mapal Gibuslaki, the Sing Sinjak the Mipal Tango Lamdam Habuari, a Sigumatanza the Potok and a Potok Pigitangai Padabla Laser was a Potok Potopaga, Marilena Department Singamadi Marilena Authority Singadi, Todona Puning Sangri Happy Yari. Potok for the Sanga the Bamasak Sing Matamsan allow missing the Pangana Honabigi Mota, Karam the Lantum, Lepsin Sigi Habigi Wakalna, Hiena Puning Sangari. Low Singidamak, Honabigaba official sing the low missing Buhanta Patakta Takim Yugum Biri, Mausage Pibam Hulakigi Matunina, Low Bigi Matamda, Taramba no Hosang Nainamadi, Matamsana Tatri, Masik Awas in Kona Bigidam Ite Local Nintin the same Bigitangai Pada Borakli, Sembi Sabi Bigi Muta, Hana Lerama Ite Lokong Sing Mo Maril, Director Badigi and Awamunari. Nong marang kaina suba matam na ising sitapam laita padigi ising hekta makthumjin ba duga nong hek tarakta mandi ising gi darakar oirakpa matamda ithai lokhong phatabadagi ising phangdabigi awa lawmi sing na yamna toina thingnari hainaba lai khaw hanglabada afaba wakal khan mangamdi saningai leitana sakho thorang hi wakal khan baunadi adubo pothok tabana maram oiraga Sana Setnabigi award passing, Mapalam the Pusilakona Sako Torangi the Tadrak Senpum Sing Maram Zadana, Loishinuna Lantum Pai Vatanavik and Siming Amada Ingari, Machine Sakot Pamanviki Wakalo Lazarabasu, Maram dom Hingzab Amro the big Akivaleri, Sakotpa Leva Ama Oiduna Mating Labor, Lamdamamo Hengi Haravadi, Potok Satok Marankaina Putokuna Marom dom Hingzab Ngambagi Sakti Lunana, Atay Boxing the Tangwang Mungambagi, Pibam the Labor Ngamna Bohana Pamtui. Hiram Kudimaka Mapalam gi potok to Mipal Tang to Hingna Bohona vibes Equigi, Hang Lavala books and Sahi Supa, Sanganduna, Matamatam gi Mahimarong Putona Bohona Gadapani,
matam aduda sing amasung tamda lairiba laumi singi labuk-singda matamga sunaba ithei laukong samgatuna anauba lau pathap sizinaduna pothok sathok hena puthoknaba honagadabani hairiba thaba asi mai pakna paikhatpa ngamlaba matamda state asigi miyamna sinjakta mipal tangdaba amadi sakhotpa lamdama ama haibadu oiba ngamgani loina state asida lairiba mahoksa lairemina thambiramba umang wamangi puthoksinga mari lainaba industry linkatuna nahasing thabak piduna makhoi senthok lambi semnaba honagadabani nahasing senthok lambi lairabadi laiba adu ingtapa hena sakhotpa amadi hongakliba malemgi sakhotlamjel soidana yawba ngamgani haibisi masana taraba wafamni state asidu COVID-19 laisat ki awab koktungai kumza inglisingani kungo humdagi me ahumdai kuki singna maiti do onsinuna landarakpadi hauzik miyang khamtheng awab mayongnari center na phanayamna kan irang asi lusinuna bohotnarabasunga sifau mai pak paibdu odri irang asi da center na loriba phireba subu miyamgi thamoini yaning pautri india gi oina state asina khwaidi ki tangai phadaba polam sing tang ba haibdu ori sai tere lengak session toraklabi state asigi BJP na lusingbu lenga adubu lengak session haitabadigi tukre center na president rule thamjinduna lengak pairi sahi ani hena thuklibu lana sina mai ke kudingmakta awaba se theng phanglaba miyamna president rule lengak lakpadigi khara makhaidi phibam pharaklagani khalabasu thabak oina di pangthok pamdri miyamgi lusingbu sing phongna thulaktuna miyamgi marakta leiba ngamdri lotuna laikhibakum tawre miyamgi wakat tabinaba leitabaga pangkhak oiri hausu oirakliba phibam masida misa miyam karamna hingnaba lambi pigani thigani haibasi khutna lambada phangdabagum tawri maramduna matam lairingai matam asigi pakhum khudima wakal khanthaudrabdi amohana haugatpa ngamdabagi phibamta lakpige haibasi khangminaba sangi haiba paujal pausigi editorial miyamna thamjari ado tentana sumna miyamna thamjage hausu koina di miyam paus mata solution jarage mas makhataba no update miyam punanga minasi